Thongam Mondum Reserve Forest ki manung chanba Lorong Konjil gi Chingyang Uyung Pareng Houbida mamang thagi tang kuntareta miyoi kharana upambi sing yanthatlambadagi forest staff singna faduna Indian Forest Act 1927 gi makhada action laukhotkraba matungda ngasi Forest Department na khunja singa loinana u chara sing Thakhre Thobal Forest Division gi DFO Dr. Laisang Themji siligi mityeng makhada Kaksing Forest Range ki Range Officer Huidrom Sundarna Luchingba Forest Staff Sing Amadi Wango Bid Office ki Bid Officer Longzam Ramananda yauna chathakiba uchara thaba aduda Green Ground Academy gi Mahairoi Sing Oza Sing Mairapaibi Amadi Wango Laifam Khunau gi Akoibagi Khunja Sing su Sarukya ki Ngasigi uchara thaba aduga mari leinana Kaksing Forest Range ki Range Officer Huidrom Sundarna haikibada Upambi kaya yanthatuna ching ngasigi saktam kaitharakpa asibu kannabagi pandamda ngasigi u chara thabagi thabak asi pangthokpani aikhoi u thasi u hinghansi kaitharakliba aikhoi gi mahausagi khalasi aikhoi punna gyan taminaraga ngakminasi haiki